عربي كلام يريد ولا انجلش ولا عربي كلام يا سلام. السلام عليكم. هاي. هاي. तुम Hi mayam ꯑꯍꯥꯟꯕꯗ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯉꯁꯤꯒꯤ ꯕ꯭ꯂꯣꯒꯁꯤꯗꯤ ꯅꯨꯡꯊꯤꯟꯁꯦ ꯑꯗꯨꯝ ꯍꯧꯔꯦꯕꯀꯣ ꯃꯕꯥꯅꯤꯁꯤꯡ ꯇꯤꯚꯤ ꯀꯟꯅ ꯌꯦꯡꯉꯤ ꯑꯩꯁꯨ ꯏꯔꯨ ꯂꯨꯊꯣꯛꯎꯕꯅꯦꯕꯀꯣ ꯑꯗꯨꯅꯦ ꯍꯩ ꯈꯔ ꯆꯥꯊꯣꯛꯀꯦ ꯅꯨꯡꯊꯤꯟꯒꯤ ꯀꯣꯛꯁꯦ ꯏꯔꯨꯊꯣꯛꯎꯕꯅꯦꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯁꯝ ꯍꯥꯠꯇꯣꯛꯑꯒ ꯃꯈꯥ ꯇꯥꯅ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯗꯣ ꯃꯌꯥꯝ ꯑꯁꯤꯒꯤ ꯍꯩꯅꯧꯁꯦ ꯑꯩꯅ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯎꯠꯈꯤꯕꯗꯨꯅꯦꯕ ꯑꯩꯅ ꯂꯩꯔꯛꯑꯦꯅ ꯑꯗꯨꯗꯣ ꯑꯃꯗꯤ ꯆꯥꯊꯣꯛꯈ꯭ꯔꯦ ꯑꯃꯗꯤ ꯁꯨꯝ ꯂꯩꯕ ꯑꯗꯨ ꯆꯥꯒꯦꯅ ꯇꯧꯔꯤꯅꯦ Mama mau tapi tak. Em học lên rồi mẹ, em mang được, làm mang được lâu rồi, nó mình làm lên. Mama mau tak. Mau tak. ꯀꯨꯏꯔꯕꯅꯤ ꯄꯠꯄꯗꯧꯅ ꯇꯧ ꯑꯗꯨꯒꯀꯣ ꯃꯌꯥꯝ ꯑꯁꯤꯒꯤ ꯕꯥꯔꯕꯤꯒꯤ ꯁꯦꯠ ꯑꯅꯤꯁꯦ ꯁꯤꯁꯦ ꯑꯩꯈꯣꯏꯗ ꯃꯣꯏ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯑꯣꯃꯥꯟ ꯃꯆꯥꯅꯦꯕꯀꯣ ꯃꯥꯅ ꯁꯨꯝ ꯃꯔꯛ ꯃꯔꯛꯇ ꯁꯨꯝ ꯂꯩꯕꯤ ꯑꯉꯥꯡ ꯑꯅꯤꯁꯤꯒꯤ ꯑꯗꯨꯝ ꯂꯩꯕꯤ ꯑꯆꯥꯄꯣꯠ ꯑꯣꯏꯔꯣ ꯑꯃ ꯁꯨꯝ ꯂꯩꯔ ꯄꯤꯔꯛꯑꯦꯕꯀꯣ ꯑꯗꯣ ꯉꯁꯤꯁꯨ ꯊꯕꯛ ꯊꯣꯔꯛꯄꯗ ꯍꯥꯏꯇꯥꯔꯦ ꯊꯕꯛ ꯆꯠꯅꯕ ꯊꯣꯔꯛꯄꯗ ꯁꯤꯁꯦ ꯄꯤꯔꯝꯃꯦ ꯁꯤ ꯈꯛꯇꯪ ꯅꯠꯇꯦꯕꯀꯣ ꯃꯌꯥꯝ ꯑꯆꯥꯔꯁꯨ ꯂꯩꯔꯒ ꯄꯤꯔꯝꯃꯦ ꯑꯗꯨꯒ ꯑꯗꯣ ꯀꯦꯛꯁꯨ ꯃꯣꯏ ꯔꯨꯝꯗ ꯃꯥꯅ ꯁꯥꯖꯩꯅꯀꯣ ꯁꯥꯏꯅ ꯑꯗꯨꯁꯨ ꯄꯤꯔꯛꯑꯦ ꯌꯥꯝ ꯍꯥꯎꯋꯦ ꯀꯦꯛꯇꯨꯁꯨ ꯌꯥꯝ ꯍꯥꯎꯋꯦ ꯀꯔꯤ ꯍꯥꯏꯕ ꯁꯤꯗ ꯂꯩꯔꯦꯕꯀꯣ ꯃꯌꯥꯝ ꯑꯆꯥꯔꯗꯣ ꯁꯤꯅꯦ ꯑꯗꯨꯒ ꯀꯦꯛꯇꯨꯅ ꯑꯁꯤꯗ ꯍꯥꯞꯄꯤꯔꯛꯑꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩ ꯃꯔꯣꯏ ꯐꯕ ꯁꯦꯝꯗꯣꯛꯀꯦꯕꯀꯣ ꯍꯥꯏꯗꯤ ꯃꯤꯁꯨ ꯌꯥꯎꯗꯣꯏꯅꯤꯅ ꯈꯔ ꯉꯟꯅ ꯊꯣꯡꯉꯒ ꯂꯣꯏꯁꯤꯜꯂ ꯊꯝꯅꯕ
Bye-bye. The next day. Hỏi mẹ làm cùng đấy. Có được chưa? Nói cho giọng. ꯑꯗꯣ ꯃꯌꯥꯝ ꯃꯝꯁꯜꯂꯛꯄꯒꯤ ꯉꯁꯤꯁꯦ ꯁꯒꯣꯜꯁꯦꯟꯁꯨ ꯑꯣꯏꯕꯒꯤꯀꯣ ꯑꯩꯅ ꯁꯨꯝ ꯏꯁꯣꯔꯗ ꯀꯣꯝꯂꯥ ꯈꯔ ꯀꯠꯂꯦ ꯑꯗꯨꯅꯦ ꯂꯥꯏ ꯈꯣꯏꯔꯝꯃꯤ ꯑꯅꯤꯁꯦ ꯀꯟꯅ ꯂꯥꯏ ꯈꯣꯏꯔꯝꯃꯨ ꯂꯥꯏ ꯈꯣꯏꯔꯝꯃꯨ 이세 겹바 뭉쳐서 뭉쳐진 عربي كلام يريد ولا انجلش ولا عربي كلام يسلم. السلام عليكم. हाय هاي तुम तर्जमे तुम ट्रांसलेट क्या मैं बोलता ايوه ما في مشكله. how are you everybody good عربي Arabic الحمد لله بغفر زين زين متروس متروس اوكي اوكي see you باي مع Bye. السلامة اوكي باي ثانك يو.